Ngasi Imphal da fongba maruoiba pau sema oiriba Sangai Express dagi maruoiba pau khar lakhutjari. Awang Nongpok ki Insurgency Center na Hakchinna Lauri. Inglisingani shupna kunga mapan fawda losinanaba pandam thamli. Leibak asida left wing extremism mai pak na India Leingakna losin khraba matungda Awang Nongpok Lamdamgi Insurgency losinanaba thabakta mai onsinanaba thorang tauri haina. Fibamsing asigi matangda khangbasingna fongdokli. Makoina fongdokhibagi matungina left wing extremism na sokhallaba mafamsingda sijinnaba forcing insurgency na sokhallaba Manipur, Assam, Arunachal Pradesh amasung Nagaland da thajinnanaba center na thorang tauri. Amadi laukhallakliba mission asi Englishingani subna 18 fawbada losinanaba hotnari. April 18 nani suba tangkaki bot thadanagadaba West Bengal gi Mikhal amadi July August thada pangthokkadaba Amarnath Yatra matungda Central Forcing gi mafam hongdok hongjin gi thabak paikhalakpa yana leiri. Tha kharagi matung chatliba chahi asigi mayai chalakpa aduwaida Maoist insurgency thengnanaba semgatkhiba guerrilla warfare da train tauraba CRPF ki Cobra Commando Battalion for Resolute Action gi khangatlaba unit ching Awang Nongpok Lamdam thajallagani. Adum oinamak left wing extremism na sokhallaba mafam singdagi unit ching asi amuktada lauthokadaba natte tapna lauthokadabani haina official singna fongdorakli. Sensitive oiba mafam singda sijinnanaba anauba mindagi ngakthokpa ngamba gari singi ahanba batch ama lakle haina center na ahanba oina thabak laukhatnaba thorang tauriba Manipur gi official singna fongdorakli. Awang Nongpok Lamdamda active oiba insurgent group taraga taruk leibaga loinana masigi manungda Manipurda nipan leiduna masing khwaidagi yami. Atai state singda leiba masingna Assamda ahum, Meghalayada ani, Tripurada ani amasung Nagaland amani. Government ki data gi matungina haukiba chahi taragi manungda insurgency ga mari leinaba thaudok yamna hantakhre. Englishingani shupna taraga marida thaudok chanipan ga kunga mari thokibaga loinana extremist lisingamaga chamapan kunthraga mari phagatlaga chamaga marifu mathoi siki micham chaniga taraga nithoi siki. Englishingani shupna kunga marida thaudok thokpagi masing chaniga maudra marida hantaraktuna extremist kunthraga mathoi amasung micham kunthra siraga extremist chongaga humbudra mathoi phagatki. Thaudok asi ayambana Manipurda akanba irang laikhiba Englishingani shupna kunga marida thokibani. Amadi lamdam asomda thokiba thaudok singi chada humbudraga taret lomdi Manipurda thokibani. Masagi masak maming takthokningdaba Manipur gi officer amana hai security forcing deploy tawbagi thabak Awang Nongpok Lamdamgi state singi manungda hena achauba singnaba oiriba Manipurdagi haugani. Atopa sing yahondana pangthokpa mifamda government ki makok thongba official singna Awang Nongpok Lamdamda insurgency amasung drug smuggling loisin gadavani haina hanana fongdokre. Englishingani shupna kunga mafan phawbagi matam thakibasu leikre. Haina officer aduna fongdokhi hana left wing extremism na sokhallaba state singda force sing leiramba mindagi ngakthokpa ngamba gari sing amadi bulletproof car sing Awang Nongpok Lamdamda lakani haiba wafam thamduna officer aduna hai Naga amadi Kuki gi marakta irang leiriba Manipur gi Ukhrul districta live bulletproof gari kharadi hana lakre. Gari sing asi Khwairambanda Kokomi gi thongmi phukiba tuminna leiroi Kokomi Student Front. Manipur Leingakta miyam gi wahang hangba khongchatta asoiba aranba matta Kokomi na tawkiba yaude. Khwairambani ma kaitelda irang sawattuna
ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤ ꯐꯨꯕ ꯆꯩꯕ ꯆꯠꯊꯈꯤꯕ ꯑꯗꯨ ꯀꯣꯀꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐ꯭ꯔꯟꯠꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯅ ꯐ꯭ꯔꯟꯠ ꯑꯁꯤꯒꯤ ꯀꯣꯟꯚꯦꯅꯔ ꯂꯨꯀ꯭ꯔꯥꯝ ꯃꯥꯂꯪꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯃꯌꯥꯏ ꯂꯣꯏꯁꯪꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯀꯟꯚꯦꯅꯔ ꯃꯥꯂꯪꯕꯅ ꯍꯥꯏ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯆꯠꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯍꯪꯕ ꯈꯣꯡꯆꯠꯇ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯈꯔꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯄꯤꯅꯕ ꯍꯣꯠꯅꯗꯨꯅ ꯈꯣꯏꯔꯥꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯗ ꯏꯔꯥꯡ ꯁꯥꯒꯠꯂꯛꯇꯨꯅ ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤꯗ ꯈꯨꯠ ꯊꯥꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯣꯀꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐ꯭ꯔꯟꯠꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯦ꯫ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯊꯠꯍꯧꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯤ ꯐꯨꯔꯨꯞꯇ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯇ꯭ꯔꯦꯇꯔꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯜꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯊꯝꯈꯤ꯫ ꯃꯥꯂꯪꯕꯅ ꯍꯥꯏ ꯈꯣꯏꯔꯥꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯤꯛꯂꯝꯆꯠꯇ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯀꯟꯅꯅꯕ ꯏꯍꯧ ꯀꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯍꯧꯔꯛꯐꯝ ꯑꯃꯒꯤ ꯃꯌꯣꯜꯅꯤ꯫ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯏꯃꯥꯁꯤꯡꯅ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯃꯆꯥ ꯃꯁꯨꯁꯤꯡ ꯀꯟꯅꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯀꯤꯗꯅ ꯂꯥꯟꯊꯦꯡꯅꯔꯛꯈꯤꯕ ꯐꯤꯗꯝꯅꯤꯉꯥꯏ ꯑꯣꯏꯔꯕ ꯏꯃꯥꯁꯤꯡꯅꯤ꯫ ꯁꯦꯡꯂꯕ ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯤꯃꯛꯇꯗ ꯏꯃꯥ ꯁꯥꯕꯤ ꯈꯔꯅ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯀꯟꯅꯅꯕ ꯆꯪꯁꯤꯜꯂꯛꯄ ꯏꯍꯧꯁꯤꯡꯗ ꯑꯃꯁꯨꯡ ꯏꯍꯧ ꯍꯧꯔꯤꯕꯁꯤꯡꯕꯨ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯄꯤꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯃꯥ ꯁꯥꯕꯤꯁꯤꯡ ꯑꯁꯤꯕꯨ ꯐꯥꯗꯣꯛꯇꯨꯅ ꯃꯔꯨ ꯊꯨꯗꯦꯛꯇꯨꯅ ꯇꯨꯝꯅ ꯃꯥꯡꯍꯟꯈꯤꯗ꯭ꯔꯕꯗꯤ ꯈꯣꯏꯔꯥꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯤ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯇꯥꯈꯤꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯍꯧꯁꯤ ꯍꯥꯏꯅ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯏꯃꯥꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯁꯨ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯈꯨꯠ ꯊꯥꯔꯒ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏꯒꯤ ꯊꯕꯛꯇꯒꯤ ꯅꯥꯊꯩꯍꯟꯕ ꯉꯝꯃꯣꯏ ꯁꯣꯃꯣꯔꯖꯤꯠ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯉꯁꯤ ꯐꯥꯎꯕ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯒ ꯑꯃꯁꯨꯡ ꯀꯤꯍꯟꯗꯨꯅ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯕꯨ ꯅꯥꯊꯩꯍꯟꯕꯈꯛ ꯉꯝꯂꯣꯏ ꯍꯥꯏꯅ ꯉꯔꯥꯡ ꯀꯣꯀꯣꯃꯤꯒꯤ ꯈꯣꯡꯆꯠꯇ ꯋꯥꯈꯜ ꯇꯥꯅꯍꯧꯗꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯨꯔꯝꯕ ꯗꯦꯁꯥꯝꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯌꯦꯡꯕꯝ ꯁꯣꯃꯣꯔꯖꯤꯠꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯝꯐꯥꯜꯒꯤ ꯈꯣꯏꯔꯥꯝꯕꯟ ꯀꯩꯊꯦꯜꯗ ꯃꯤꯑꯣꯏ ꯈꯔꯅ ꯁꯣꯃꯣꯔꯖꯤꯠꯇ ꯃꯔꯥꯜ ꯀꯌꯥ ꯁꯤꯖꯤꯟꯗꯨꯅ ꯇꯝꯊꯤꯅ ꯐꯨꯕꯗꯒꯤ ꯁꯣꯛꯇꯨꯅ ꯏꯝꯐꯥꯜꯒꯤ ꯅꯣꯔꯠ AOCꯗ ꯂꯩꯕ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯥꯏꯀꯠꯅꯔꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯁꯣꯃꯣꯔꯖꯤꯠꯀ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯀꯣꯃꯤꯅ ꯂꯩꯉꯥꯛꯇ ꯋꯥꯍꯪ 8 ꯍꯪꯗꯨꯅ ꯆꯪꯁꯤꯜꯂꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯔꯥꯡꯒꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯁꯧꯒꯠꯇꯨꯅ ꯁꯔꯨꯛ ꯌꯥꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯈꯨꯅꯦꯛ ꯃꯥꯟꯕ ꯃꯑꯣꯡꯗ ꯃꯍꯥꯛꯄꯨ ꯐꯨ ꯆꯩꯔꯛꯈꯤꯕ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯔꯤꯕꯀꯌꯥ ꯑꯃꯁꯨꯡ ꯂꯨꯞꯁꯤꯡꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯗ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯋꯥ ꯅꯤꯡꯊꯤꯅ ꯉꯥꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯅ ꯍꯦꯛꯇ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯔꯥꯟ ꯁꯤꯖꯤꯜꯂꯒ ꯈꯨꯠ ꯊꯥꯔꯛꯈꯤꯕ ꯃꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯑꯗꯨ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯃꯤꯑꯣꯏꯅꯤ꯫ ꯈꯣꯡꯖꯪ ꯌꯥꯎꯕꯒꯤ ꯃꯤꯡꯗ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕꯁꯤꯡ ꯃꯤꯌꯥꯝ ꯄꯨꯟꯅ ꯊꯤꯗꯣꯛꯃꯤꯟꯅꯗꯨꯅ ꯄꯔꯥ ꯇꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫